Kangchupta Lairiba Kuki Khul Singye Chief Singna Manipur Rifles Indian Reserve Battalion Amade State Police Ta Thabak Toriba Kuki Singh Tha Siki Kuntrada K Ponlian Da Laiba KAPDC Ki Office Ta Pangthokadaba Mifam Amada Saruk Yanaba Tharakadabani Haina Kangchup Area Protection and Development Committee KAPDC ko Balup Amana Thokpa Chirolama Social Media Da Sandurakpadagi Miyamda Nungnangba Pokhalure Social media da sandurakpa cherol adugi matung inna mifam adu Kuki militant group singa pangthokadabani amade personal singna soifadana yaukadabani haina pankhibani adumoinamak cherol adu yumpham yaudaba sajinaba cherolni haina Kangchup Area Protection and Development Committee KAPDC ki Information Secretary na khotiek piduna thadorakpa cherol amana amuk sengdorakle sengdok cherol aduna hai thawong asi anti Kuki elements singna chathaba thawong ama soidana oikani Masina Kuki NP Amade KAPDC Yauna Kuki Gi CSO Singi Mingchat Thihan Naba Hotnare Sasinaba Cherola Duta Shoe Group Ama Oripa Samsao Gi Ayaba Yauraga Order Adu Thokpani Haina Paliba Duso Yumpham Yaudabani Maramaduna Miyamna Sigumba Yumpham Yaudaba Agenda Sida Miyamna Thazabiganu Haina So Cherola Sina Sengdurakle Nakalamaromda Hiramasi Kamari Lenana Kangpokpi District Police K SP na Thokpa Notice Aman Hai KAPDC Koba Loop Amana Social Media da Civil Police MR Amade IRB ke Personal Singh K Ponlan Khulda Pangthokadaba Mifam Amada Saruk Yanaba Kaurakliba Sida Personal Amatana Saruk Yaba Yaroi KAPDC Hariba Organization and Sajinaba Amate Illegal Organization ni Kanagumba Personal Singh na Information Piramdana Mifam Aduda Saruk Yaramba Thingnarabade Personal Singh Aduki Matakta Akan Action Lokatkani Haina So Notice Atuna Makhatana Checks in what Thamlagli.